ngasi nuida waram phongkiba tongan Manipuri siphongsingdagi amasung thokiba thawdo wathoksingdagi maroibi ipausing mayamda thamjagi ahanbada kangleipakki mairadagi lakhusaraga hanagi CM risang kaising laikhidabagi ningsing thoram pangthokre Manipur thoklibi irang asi paliba lenga asina responsibility leitabana thokpani o ibobi hanagi Chief Minister risang kaising laikhidabagi tarerak suba ningsing numit thoram Manipur Pradesh Congress Committee na sinduna Imphal gi BT Road leiba Congress bon ngasi pangthokre Manipur thokliba sahi amaga thamanga henjilaglaba kanglup ani gi sathiraba lanasi paliba lenga sin responsibility leitabana thokpani haina CLP gi leader o ibobina phongtokre ngasi gi thoramadu Congress Legislature Party CLP gi leader o ibobi yauna MPCC gi president ke mega sandra susar gyaduna Congress gi thomi singa laikhidraba risang kaisingi photo da leisu katuna mapung phaba ikai khumna butki leisu katpigi thora maduga mari leinana CLP gi leader o ibo bin phongdokhibada risang kaising Manipur gi apunbagi saktam kaibi yaroi haba wakhalonda thauna leiba Manipur da leiriba aikhoi khudimak punna hingminagadabani haiduna leptun leiba misani mahakna lamdam asigi damakta honaramba lauramba thawdang kaya singthabada loiba nairoi laikhidraba matungda mak photo da laikatpa aduga makna pamjaramba wakhalna du mapung phanma ngamloi Manipur kaibi yaroi haina mahakna piramba principle adu aikoina ngakna satpa mathau tai haki amaramda pawmisingna hangba wangi pakhum piraduna CLP leader o ibobina makhatana hai Manipur da thoklibe irang asi paliba lenga asina responsibility leitabana thokpani nakalani makta pairiba khulai thadu handuna animak wari sanaraba matamda thoklibe irang asigi solution purakpa ngamani matam ama Congress na palingeda singamari tampak ani ki marakta haujik nakpak tariba satok jasen yadribasi Congress matam di lekiti haujik district sing na satpada khudong sadaba kya mayuk naduna leiri paliba lenga sina haugdokiba go to village go to hill kadai de sakre hairaduna haujik satnadre hairiba free movement regime FMRC international loni country maktana satnaroi habi yabanati animaki yana sangi FMRC scrap tawdabra habisi lengana miyamna mayek singna thamba mathok tai haikenesu pawsida makhatari atopa pawmana serauda amadi Bishnupur gi thamna pokpida coming operations atakre LPG petrol tanker yauna gari yankhaiga mathoi Imphal sanglakre ngaseyu pung terek makhairom tabadigi hauduna hauna Kaksing district ki manungsana Sugunu police station konba Serau Makhalekaida combined force na paksana coming operations atakre Kaksing district police ki commando unit amadi BSF ki apunba combined force ka Serau Mayalekai gi yum kuntraga nipan sangnu thibu humigi thabak sataki loinana miyoi humdraga manga amamam tu oina masakhangdoki adumaina mak mi phami pungi pawdi lekhidi Amaramda ngasayo pung taretagi nipan taba phawda Bishnupur district ki manungsana Moirang police na konba thamna pokpi maning lekaida thibu humbigi thabak sataki Bishnupur police amari kuntragani thoi battalion CRPF ki A company gi personal sing yawba apunba combined force na mapam adu leibe yumar forum na thibu humbigi thabak sataki loinana miyoi samag yankhairom amamam to oina verify toki mi phami pun yawkhiti amaramda haukiba August taraga nipan gi ahing nongyai digi Rongmai Naga Council na National Highway da sangsilamba total shutdown gi khongjang handokibaga loinana ngasi jiribamda panduna leramba gari sing Imphal tholakre akanba seksing tharang marakta ngasi ayuk pung tare taramdai digi LPG puba gari kungani pan petrol tanker mapan diesel tanker mapan amadi atai polam puba gari mari yauna puna gari yangai ga mathoi jiribam thatokre amaromda ani supa tangkaki oina FCI gi siang puba gari kunga tarer har puba gari taraga homdoi cement gari tare dauna atai tuan ba polam kya puslapu gari humfuga mapan tharaga puna gari chamaga kun Imphal gi dama jaribam thadokhrari amaromdana Kuki area digi AR lokthok yaroi haina Kuki miyamna memorandum pisinkhre Kangpokpi district ki manungsanna Toilang area da leiriba kungani thoi suba Assam Rifles pu lokthok yaroi haina masing yamlaba Kuki sing khongjang sangsin baga loinana kungani thoi suba Assam Rifles ki commander da memorandum amasu pisinkhre masing yamlaba Kuki nupa nupi sing hauduna laglaga memorandum adu Assam Rifles ki commander da kusinaki loinana Kuki miyam adugi maraktagi masin jatpa nupa amana Assam Rifles ki commander da phungtokhibadi mafam asidagi Assam Rifles laukthokani haibigi khongpham asi handokpiyo Manipur thokliba kanglup ani ki irang asina maram oiraga AR su Imphal area dagi Ccpur ki miyoi sing laukthorapar asabu thodang lobiki
loinana makha tana ngak sinbagi thabaktasu lokhom tokpa thaudang adu chap chana lobiri asiguma Assam Rifles ki Mijang Mikai naidaba madi lamdam asida ingtapa hanjilangna bahonabada asabu thaudang loriba kungani thoi suba Assam Rifles Kangpokpi district Toilang area dagi laktokpa yaroi haina haiba wafam sungju phongdokhi Kuki Fruki masin chatpa miyoi aduna makha tana phongdokhibadi Kangluk ki irang asi hek tholakpa matamda Arambai Tenggol amadi Meetei Leepun Manipur lenga ki security force sijinagadaba nongmai lisingmanga armory shell dagi lut tawkiba lekhrabani masida natana lan asina maram oiraga Manipur gi tampak amadi singani gi marakta satok sin tawba du pulap lepkhrabani aduna Kuki singna leidiba mafam asi pura separate oidun hauzik leidibani masigi mathakta sathakhiba assembly session singna Kuki gi MLA tara saru gyakidabani Kuki tariba mafam singda Meetei doctor sing oja sing lenga ki thomi sing amata sangnadana tungan leinakhrabani loinana buffer zone singba khaidoktuna singamasum valley animak tungan leidibani hiram asiga mari leinana Manipur gi minister N Berena Union Home Minister Amit Shah unaba matamnasu singilamdamda Amit Shah na ngak senbagi thabak tawraga tampaki lamna minister na tawro haiba wafam phongdokiba leikre Maduna Kuki taba mafam singak sienbigi thaba si Union Home Minister gi mathauni masida Manipur lenga na khut thingjin pham thokti maduna Kuki miyam ngak sienbar asobu thaudang loriba kungani thoi suba AR lathokpiganu haiba wafamsu phongdokhi atopa pawamana Wangjing wangkhai mapada torel torban lekrak salakpadigi miyamna semjinkhre Thawal district ki Wangjing Turel Maril gi Wangjing wangkhai laikai yumna mapada sarana phut chamaga yangkhai rom Turel Longnambal gi sarukta lekrak sauna salakpadagi laikai tu gi club Saukdek Wangjing gi thaumi singamadi atopa thangnaba laikai singi club singi masing yamlaba thaumi singna kana honaduna lebak thonduna nauna semjin khreari lebak thon badu saruk yakhiba Saukdek Wangjing President Rajan Thongam haikibada handaki nong asida Wangjing Turel gi imaisi Longnambal yauna ising sauna singki Wangjing wangkhai yumna mapada foot chamadagi samai yangkhai rom sangna Longnambal lekrak salakpadagi Saukdek amasum atai club singi thaumi mayamna nga numitagi hauna Longnambal thonbigi thabak hauraga ngasi mapung phana lusingki thaba asida Wangjing dagi puksel chauraba miyoi kyana Pangal amadi selgi mating pangbibatanatana samriga taret gari phawa puthokpiduna leibak honbada sijanaki masigidamak Saukdek ki mahut silaga punamaki thawal khangba lakli atopa pawamana India gi selyekta Manipur lol yawpham thokpani WMC Manipur lon bu Bharat ki nipan suba schedule sanhana bu honabada lup kaya rajniti gi lup sankriti amadi sahitya gi lup kaya lanai miyoi kyan amat oina asabu thaudang laukhiba bu World Meetei Council gi Vice Chairman Dr. Ken Sana thagat phungdorakli loinana lol asigi phangpham thokpa kudong saba sing haibadi atai schedule phanglaba lol kungani thoi gumna aikoi gi lol su Bharat lainga ki loisang khudimakta website alegadabani Reserve Bank of India gi currency selyekta lol asi yawpham thokpani haina press thokpa sirolaman hairi siol asina hai lol asigi mayek sankriti sahitya education kudima sakho thorangi senthang phangpham thoi hanaki leibuk phaba haigadra Modi lengana sanpham khara kaitharakli haina thajai masina asumba madi thabak oina pangthok piraklabadi mangjongna World Meetei Council na Bharat rangakpu hana thagatpa phungdorakli sirol asina ngasidi lol asigi phangpham asigumba corruption haraba kaya si Modi lenga sina naha singna sandokli masimangna naha kya thabak phangdabi asauba masa moidi Modi gi lenga ki makhada ladiba agency khara khakna ngasi Manipur amadi India gi senpham punamak khomjinduna senjau paiba onthok lenga asi business onthok lehaina sumoral sikhi atopa pawmana India gi mafam kya da SEBI gi chairman khudakta lakthu haiba India gi tongan ba mafam kya da sathabada protest sathabagu Manipur gi oina su sangak phamda leiba enforcement directorate ki gate mamangna protest satakhe Manipur Pradesh Congress Committee MPCC na sinduna satakiba protest aduda investigate adani mega scam why is PM Modi protecting SEBI chairperson remove SEBI chairperson haibu wai thaba placard kya sijna ki bagaloina khulaw kya sulaki protest aduga mari lainana MPCC ki president K Mega Chandrana phungdo kibada the Security and Exchange Board of India SEBI hairiba group asiga Modi lenga asiga mana duna miyam gi senpam lupa crore lising kunasi lanai sijna kibane
ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯁꯦꯟꯐꯝ ꯀꯌꯥ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯁꯀꯝ ꯑꯁꯤ ꯖꯣꯏꯟꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯊꯤꯒꯠꯍꯜꯂꯨ ꯍꯥꯏꯗꯨꯅ AICCꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯀꯔꯞꯁꯟꯅ ꯍꯥꯔꯕ ꯀꯌꯥ ꯑꯁꯤ ꯃꯣꯗꯤ ꯂꯩꯉꯥꯛꯁꯤꯅ ꯅꯍꯥꯁꯤꯡꯗ ꯁꯟꯗꯣꯛꯂꯤ ꯃꯁꯤꯃꯛꯅ ꯅꯍꯥ ꯀꯌꯥ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯆꯧꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯤ ꯃꯣꯗꯤꯒꯤ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯦꯖꯦꯟꯁꯤ ꯈꯔꯈꯛꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯐꯝ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯟꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯉꯥꯛ ꯑꯁꯤ ꯕꯤꯖꯤꯅꯦꯁ ꯑꯣꯟꯊꯣꯛꯂꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯊꯥꯎ ꯋꯥꯠꯇꯅ ꯂꯩꯔꯤ ꯕ꯭ꯂꯦꯛꯇ ꯌꯣꯟꯕꯁꯤꯡ ꯐꯥꯒꯗꯧꯔꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯇꯤꯛ ꯆꯥꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯣꯏꯜ POLꯒꯤ ꯄꯣꯠꯂꯝꯁꯤꯡ ꯋꯥꯠꯇꯅ ꯂꯩꯔꯤ ꯁꯦꯔꯥ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯡꯗ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯁꯤꯡ ꯑꯌꯥꯕ ꯌꯥꯎꯗꯅ ꯐꯣꯡꯅ ꯌꯣꯟꯕ ꯊꯦꯡꯅꯔꯤ ꯃꯔꯝ ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯊꯨꯕꯗ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯅꯕ SPꯁꯤꯡꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯀꯟꯖꯨꯃꯔꯁ ꯑꯦꯐꯤꯌꯔꯁ ꯐꯨꯗ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯉꯥꯏꯄ꯭ꯔꯧꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯏꯕ ꯁꯤꯔꯣꯜ ꯊꯥꯗꯨꯅ ꯐꯒꯠꯅꯕ ꯈꯟꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯥꯏꯔꯦꯛꯇꯔ CAF NPD ꯃꯅꯤꯄꯨꯔꯒꯤ ꯊꯧꯄꯨꯔꯤꯕ ꯔꯦꯕꯥꯁꯟ ꯑꯁꯦꯝꯅ ꯁꯤꯔꯣꯜ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯨꯃꯤꯠ 4ꯅꯤ ꯅꯣꯡ ꯆꯨꯈꯤꯒꯅꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯑꯁꯤꯗ ꯅꯣꯡ ꯀꯟꯅ ꯆꯨꯒꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ IMDꯅ ꯍꯥꯏꯔꯤ IMDꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯥꯝ ꯃꯦꯘꯥꯂꯌꯥ ꯅꯥꯒꯥꯂꯦꯟ ꯇ꯭ꯔꯤꯄꯨꯔꯥ ꯃꯅꯤꯄꯨꯔ ꯃꯤꯖꯣꯔꯥꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯑꯁꯤꯗ ꯅꯣꯡ ꯀꯟꯅ ꯆꯨꯒꯅꯤ ꯍꯥꯏꯔꯤ ꯋꯦꯗꯔ ꯑꯦꯖꯦꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯍꯥꯔ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯔꯥꯖꯁꯊꯥꯟ ꯆꯠꯇꯤꯁꯒಢ ꯒꯨꯖꯔꯥꯠ ꯀꯣꯟꯀꯥꯟ ꯑꯃꯗꯤ ꯒꯋꯥꯗ ꯑꯣꯒꯁꯇ 23 ꯐꯥꯎꯕ ꯅꯣꯡ ꯇꯥꯒꯅꯤ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯡ 23 ꯑꯁꯤꯗ ꯑꯁꯥꯝ ꯃꯦꯘꯥꯂꯌꯥ ꯑꯃꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯅꯣꯡ ꯀꯟꯅ ꯆꯨꯔꯒꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯔꯥꯕꯥꯏ ꯅꯤꯂꯀꯥꯟꯇ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯄꯦꯔꯤꯁ ꯑꯣꯂꯤꯝꯄꯤꯛ 2024ꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯑꯃꯗꯤ ꯁꯪꯂꯥꯛꯄꯝ ꯅꯤꯂꯀꯥꯟꯇ ꯁꯔꯃꯕꯨ DGP Manipur Rajiv Singha taram oktun ikai kumna butkre Police Headquarters Imphalda Senior Police Official Sing yauna sanaroi ani taram okhi Manipur Police na Mirabai Sanu amadi Sanglakpop Nilakanta Sarmana India gi mai pakpa amadi Mixed Purakna Bokwanabra Lauriba Taudang Singtaki Loinana Matam Pumbada Makoibu Sawatkani Hana Sanaroi ani the Yepatauzal Supiki Makasa Tharakpoi na to papom War on Drug Campaign Lamdamasi the Poppy Thaba Madi Poppy the Drug Sunglamba Factory Kia Mangta and Kravani Vikram Naksa Mukta Bharat Abhiyan Campaign ki damak sentana sayi sigi oina thadarak liba lupa lakh taragi sanpamasi ningthina sisinarabadi campaign asi mai pakpa ngamgani haina Bishnupur District ki DCL Vikram na phongtokre ngasi Bishnupur District Administration na Bishnupur District Social Welfare gi khusam Moyang Kendra gi manungsana laiba thamna popi gi El Mani Memorial Training Hall pangtokiba training program asi da wapam asi magna phongtokibani mayai ka basinjak thingnaba gi matangna pangtokiba nongmagi weba training amadi orientation program aduda DCL Vikram na makhatan hai Myanmar Thailand amadi Laos na singba drug puthokpa lebak sing asiga naknana leirubana Manipur mayai ka bachinjak na piba saithing asi kai hena phangmani Chief Minister nang thobam Biren gi war on drug campaign na lamdam asida poppy thaba madi poppy degi drug sungba factory kya mangtak ankrabani Pakthukna poppy tharamba mafam sing adu horticulture gi weba pambi sing thabagi thorang kaya su paikhatuna lakli Manipur si Myanmar ga thangnana leiba maramna mafam ama oibana lamdam asi drug puthok pusin tawbagi lambi ama oirakibani punama asi thingnaba thorang kaya paikhalavasu drug lalon masingi oina Manipur phawraga sakhiba yaba aronba lambi kya leibana lengana lambi kya si kupna senaduna lakibani lamdam asidagi drug maru phangna muthatnaba honabada hawgalaklib angangsingda lairik laisugi mangal ningthina phanganbagi tangai fadaba lei haina magna phongdoki thauramadu Manipur Commission for Protection of Child Rights Kaisam Pradip Kumarna modes operandi on drug and substances abuse and its preventive measure haiba hiramda wangaki aduga New Life Foundation Manipur gi Secretary Dr. Lamawam Pisakna role of civil society and media to combat drugs and sub abuse haiba hiramda wangaki Makasa tharakpoina panam pauseri gi topa paukrana Mai khazana thidaba miyoi kunga mapan gi mai kakre mai huranba ani fare Manipur State Power Distribution Company Limited MSP DCL ki official sing ngasi amadi ngarang tuan mafam sing the rate chathabada mai khazana thidabagi kaksing division area dagi miyoi mari Bishnupur division area dagi miyoi tara Thawal division area dagi miyoi ahum
IAD2 एरियादगी मियोई तारेट IAD3 एरियादगी मियोई मरी अमसुम सुचामपुर डिवीजन एरियादगी मियोई अमपुना हाइस्टी कंज्यूमर कुनग मपन की मई कखरे लोइनना मई हुरालंबगी वांखै सब डिवीजन एरिया री कंज्यूमर अनि फारे ड्राइव असि मखा तना सथखिगनि हाइना MSPDCL की जनरल मैनेजर कमर्शियल NG किरण कुमार थादोरक चिरोल अमना फोंदोरकली अतोप पावमना अनौब टेक्नोलॉजी सिजनबना असुम वयल पुरकपदा खुमांग सक्सिलहलगनि चीफ जस्टिस हाई कोर्ट बार एसोसिएशन ऑफ मणिपुर ऑल मणिपुर बार एसोसिएशन अमदी डिस्ट्रिक्ट बार एसोसिएशन की ई फाइलिंग काउंटर हांगदोक्तुना मणिपुर हाई कोर्ट की रिक्रूटमेंट वेबसाइट एंड केस स्टडी डिस्प्ले एप्लीकेशन लॉन्च तौरे थौरमदुगा मरी लेना मणिपुर हाई कोर्ट की चीफ जस्टिस सिद्धार्थ मिर्दुल फोंदोखिबदा नौना हांगदोक्लिबा टेक्नोलॉजी असिना मणिपुर की जुडिशरी दा अहोंगबा मा पुरकलगनि टेक्नोलॉजी असि सिजनदुन असुम वयल पुरकपद हेना कुमांग सक्सिलगनि खोंगथांग असिना जुडियल सिस्टम बु मियाम हेना एसेसिबल उहनबा खक्तनतना ट्रांसपेरेंसी सु लेहनबा ngamlagani थाजेखि माना मखा तारदुना जुडिशरी हाइबसि लेबासगी कॉन्स्टिट्यूशन की गर्जनी होंग नाइब खुनाई सिना मथौ ताब खुदिमक पीबा ngamnaba honaba haibasi mathau tai जुडिशियल प्रोसेस ता अनौब टेक्नोलॉजी हापसिलकपा हाइबसि कानबा फंगबा खक्नतना मसिगी मथौ ताब लै मसिना थाबा अमा थेंगतहनबगी चांग हंथनबदा नतना पेपर वर्क सु हंथालगनि मसिदा नतना असुमा वेल पुरकपदा मतम संगंदबा ngamlagani हाइनसु चीफ जस्टिस असिना फोंदोखि ngasiगी थौरामदुगी सरुक अमा ओइना जुडिशियल ऑफिशियल सिंगदा एप्पल्स मैकबुक अमदी आईपैड सिंगसु एंथोखि अदुगा हौजिक कोइनदी मयाम पाउसु मतांगसे लुसिनजरगे अमसुम मयाम पुना अनौबा अपडेट ngaminesaina चैनल सिगी माइकैदिगी मयांगी मफमदा मखाताना थमजरी मयाम पुना अनौबा अपडेट ngaminesaina